ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯥꯟꯇꯣ ꯁꯥꯕꯜ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥ ꯑꯗꯨꯗꯅꯤ ꯃꯁꯤꯗꯒꯤ ꯈꯤꯇꯪ ꯍꯦꯟ ꯂꯥꯟꯖꯜꯂꯒꯅ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯊꯛꯇ ꯂꯩꯃꯈꯣꯡ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯊꯥꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯂꯝꯕꯤꯁꯦ ꯎꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯎꯅꯔꯝꯂꯒꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯪꯂꯥꯇꯣꯡꯒꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯂꯤꯌꯥꯡꯃꯩ ꯑꯃꯗꯤ ꯃꯤꯇꯩꯁꯤꯡ ꯄꯨꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯂꯝꯕꯤꯗꯨꯗ ꯀꯨꯀꯤꯒꯤ ꯐꯨꯔꯨꯞꯁꯤꯡ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯏ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯁꯟꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯩꯔꯛ ꯑꯁꯤꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯔꯤꯕ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗꯒꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯨꯝꯊꯔꯛꯂꯒ ꯍꯥꯏꯔꯤꯕ ꯀꯥꯟꯇꯣ ꯁꯥꯕꯜꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝꯁꯤꯗ ꯀꯨꯝꯊꯔꯛꯂꯒ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯍꯥꯏꯕ ꯇꯥꯔꯦ ꯅꯥꯀꯥ ꯆꯦꯛ ꯄꯣꯏꯟꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯁꯤꯗꯩꯗ ꯂꯥꯟꯁꯤꯜꯂꯛꯂꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯦ ꯄꯥꯎ ꯇꯥꯔꯦ ꯍꯥꯏꯕꯗꯒꯤ ꯍꯥꯏꯔꯤꯕ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯨ ꯃꯐꯝꯗ ꯊꯣꯔꯛꯂꯒ ꯃꯈꯣꯏꯗꯨ ꯍꯦꯟꯖꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯤ ꯑꯗꯨꯅ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯨꯝꯊꯔꯛꯄ ꯃꯔꯝꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯒ ꯁꯦꯛꯃꯥꯏꯒꯤ ꯑꯣꯁꯤ ꯌꯥꯎꯅ ꯃꯁꯥꯃꯛ ꯌꯥꯎꯔꯒ ꯀꯃꯥꯟꯗꯣ ꯑꯣꯁꯤꯁꯨ ꯌꯥꯎꯔꯒ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯁꯤꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯗꯒꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯁꯤꯗ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯂꯩꯔꯤꯕ ꯑꯥꯔꯃꯤꯒꯤ ꯑꯗꯨꯝꯂꯕ ꯀꯦꯝ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤꯗꯁꯨ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡ ꯑꯗꯨ ꯂꯥꯟꯁꯤꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯕꯥꯛ ꯋꯥꯌꯔꯅꯆꯤꯡꯕ ꯕꯦꯔꯤꯀꯦꯠꯅꯆꯤꯡꯕ ꯈꯥꯔꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯕꯨꯗꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯈꯤ ꯑꯗꯨꯅ ꯃꯁꯤꯗꯩꯗ ꯂꯥꯛꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯎ ꯂꯧꯅꯕ ꯆꯪꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯄ ꯑꯗꯨꯒ ꯈꯤꯇꯪ ꯆꯌꯦꯠꯅꯕ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯆꯪꯕ ꯇꯥꯔꯒꯁꯨ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯃꯐꯝꯃꯛꯇꯨꯗ ꯍꯛꯊꯦꯡꯅꯅ ꯆꯪꯕꯃꯛꯇꯤ ꯐꯪꯈꯤꯗꯦ ꯗꯤꯁꯇꯦꯟꯁ ꯈꯔ ꯂꯥꯞꯅꯔꯒ ꯐꯪꯈꯤ ꯍꯥꯏꯕ ꯇꯥꯏ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯗꯨꯅ ꯂꯥꯞꯅ ꯅꯝꯃꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤꯒꯤ ꯐꯨꯔꯨꯞꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅꯃꯛ ꯈꯪꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯟꯗꯛ ꯊꯣꯛꯂꯛꯈꯤꯕ ꯅꯥꯒꯥ ꯇꯔꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯇꯨꯡ ꯀꯛꯂꯒ ꯍꯥꯠꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯣꯇꯨ ꯀꯥꯡꯄꯣꯛꯄꯤꯒꯤ ꯀꯣꯇꯨ ꯌꯥꯎꯅ ꯀꯥꯡꯄꯣꯛꯄꯤ ꯁꯥꯏꯠꯀꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯍꯥꯏꯋꯦꯁꯤꯡ ꯊꯤꯡꯈꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯆꯥꯅ ꯊꯛꯅꯕ ꯄꯨꯁꯟꯕ ꯌꯥꯍꯟꯗꯕꯁꯤꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯗꯅ ꯄꯨꯡ 24ꯒꯤ ꯑꯜꯇꯤꯃꯦꯇꯝ ꯐꯥꯎꯕ ꯂꯩꯉꯥꯛꯇ ꯃꯇꯝ ꯊꯥꯈꯤꯕ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯉꯔꯥꯡ ꯃꯊꯛꯇ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏ ꯅꯥꯒꯥ ꯇꯥꯔꯤꯕ ꯑꯦꯔꯤꯌꯥꯗꯨ ꯍꯦꯟꯖꯜꯂꯛꯂꯒ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯅ ꯃꯗꯨ ꯏꯔꯥꯡ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯅꯣꯡꯉꯥꯟꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯤꯁꯨꯕ ꯑꯦꯇꯦꯝ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗꯒꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗꯒꯤ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯂꯒ ꯀꯥꯟꯇꯣ ꯁꯥꯕꯜ ꯑꯦꯔꯤꯌꯥꯁꯤꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯗꯨ ꯆꯠꯊꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯗꯨꯅ ꯂꯩꯅꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯏꯪꯇꯞꯄ ꯄꯣꯔꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡ ꯊꯤꯡꯕꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ ꯇꯔꯨꯛ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯁꯇꯤꯁ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯅꯥꯒꯥ ꯑꯃꯅꯤ ꯃꯤꯇꯩꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯍꯧꯖꯤꯛ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯐꯤꯕꯝ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯤ ꯑꯗꯨꯕꯨ ꯄꯟꯕ ꯌꯥꯔꯤꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯒꯤ ꯐꯣꯡꯗꯣꯛꯂꯤꯕꯗꯤ ꯀꯪꯂꯥꯇꯣꯡꯕꯤꯗ ꯂꯝꯕꯤ ꯊꯤꯡꯖꯕ ꯇꯥꯔꯒꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡ ꯊꯤꯡꯕ ꯇꯥꯔꯒꯁꯨ ꯁꯤꯑꯥꯔꯄꯤꯑꯦꯐ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯒ ꯍꯥꯏꯔꯤꯕ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜ ꯇꯨ ꯀꯥꯡꯄꯣꯛꯄꯤ ꯑꯗꯨꯃꯛ ꯅꯝꯊꯤꯑꯒ ꯅꯝꯈꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯄ ꯐꯪꯍꯜꯂꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯃꯤꯇꯩ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯀꯥꯟꯇꯣ ꯁꯥꯕꯜꯗꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯩꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯀꯥꯟꯇꯣ ꯁꯥꯕꯜꯁꯤꯒꯤ ꯑꯩꯈꯣꯏ ꯈꯨꯟꯖꯥꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯑꯃ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯌꯥꯝ ꯄꯨꯜꯂꯤꯁꯤ ꯑꯇꯩ ꯑꯃꯇꯒꯤ ꯅꯠꯇꯦ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯨꯀꯤ ꯅꯨꯄꯤ ꯀꯥꯡꯕꯨ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯇꯣ ꯁꯥꯕꯜꯁꯤꯗ ꯔꯦꯂꯤ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕꯗ ꯄꯥꯎꯁꯤꯁꯨ ꯇꯥꯖꯔꯝꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯔꯒ ꯂꯣꯏ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤꯁꯨ ꯌꯥꯝ ꯄꯤꯛꯆꯩ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯁꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯁꯥꯏꯠꯇꯒꯤ ꯑꯥꯔꯃꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯀꯨꯝꯃꯛꯑꯒ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯃꯣꯏꯒꯤ ꯔꯦꯂꯤ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯃꯣꯏ ꯍꯥꯟꯅ ꯐꯪꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯣꯏꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯀꯥꯟꯇꯣ ꯁꯥꯕꯜꯁꯤꯗ ꯂꯥꯛꯑꯒ ꯃꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯉꯥꯛꯄꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯑꯒ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏ ꯄꯥꯎꯁꯦ ꯈꯪꯖꯕꯅꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯪꯕꯗꯨꯗꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯄꯥꯎ ꯍꯥꯏꯅꯔꯨꯕ ꯂꯩꯇꯅ ꯃꯐꯝ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯈꯤꯕ ꯑꯗꯒꯤ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯃꯌꯥꯝꯁꯦ ꯂꯥꯛꯑꯒ ꯃꯐꯝꯁꯤꯗ ꯄꯨꯟꯕꯅꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯀꯤꯁꯤꯡꯁꯤꯅ ꯔꯦꯂꯤ ꯆꯠꯀꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯔꯦꯂꯤ ꯆꯠꯀꯅꯤ ꯍꯥꯏ ꯃꯔꯝꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯤ ꯑꯩꯈꯣꯏ ꯆꯨꯝꯅ ꯁꯨꯝ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤ ꯉꯥꯛꯄꯤꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ CRPF ꯂꯩꯖꯔꯤ ꯑꯩꯈꯣꯏꯒꯤ MR ꯂꯩꯖꯔꯤ ꯑꯩꯈꯣꯏꯒꯤ ꯅꯛꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯍꯦꯗ ꯀ꯭ꯋꯥꯇꯔ ꯑꯣꯏꯅꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯗ ꯀꯅꯥꯒꯨꯝꯕ ꯑꯝꯇꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯔꯥꯟꯕ ꯑꯗꯩ ꯑꯩꯈꯣꯏ ꯏꯔꯥꯡ ꯁꯥꯒꯠꯄꯒꯤ ꯋꯥꯐꯝꯁꯨ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯕꯟ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯕꯟ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯟ ꯇꯧꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯗ ꯆꯍꯤ 3 ꯆꯨꯞꯅ ꯋꯥꯔꯒ ꯂꯥꯛꯄꯁꯤꯗ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯅꯗꯤ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯐꯪꯗ꯭ꯔꯦ ꯃꯩꯇꯩꯅ ꯅꯠꯇ꯭ꯔꯒ ꯅꯥꯒꯥꯅ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯄꯨꯁꯤꯜꯍꯟꯗ꯭ꯔꯦ ꯃꯣꯏ ꯆꯥꯕ ꯐꯪꯗ꯭ꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ
पोलम मयाम अमा मोइना ट्रक ट्रक मयाम अमा थोलकप मतमदा मोइना ब्लॉकेट तौरगा थिंगगा थम्मिसिदि अखोइ मैतैजिदि नुंगाइरब्राबा अखोइदि चाबा फंगिब्राबा मोइना वाबा दुमाइना अखोइजु सरुक चाम हेना वाइबा मखोइना अखोइगी इचा इसु हाटपीगिबा खत नतना नगा इचिलिना ngarang nahandaju matup matup kaktana hatlaga thongaga pijareba haire adugi justice babu kanaguma amtana likhun liraga puthokpa ngamdeba ngasi bawda adu kariginoba adu puthokpidriba maram kariginoba moina puthoke hadaragadi kasu leiba wa nateba aduna ngasi akhoina tawribaje akhoi moigi mayokani haibadi moina akhoi gi release kani ana tawriba khujin thorang do akhoi yaningde haiba utlaga akhoi mafamjida pullineba asi lengak sidasu haijaningi maram kaigino haiba matamda Manipur lengak na natraga central government lengak na akhoi maitai naga singjigi awabasidi sunguma ubidana kuki na haibada kuki na tawning bada tawraga kusida sida release at kebo hairaju mi hat kebo hairaju moina tawning bada dum tawhon basi karigino ba akhoi si yaningdeba lengak amma oina leiba target lengak amma gi luchingba amma oina leitaragadi akhoi gi leiriba Manipur da leiriba any government hadi any akhoi gi community amma gi oina lepi ganu haiba community amadi oina lepi ganu community pulap leiriba community mayam jigi oina punna leimi lepi yo akhoi punna hingmina badu pame ba khoi di tongan ma tokhai ba separate administration adu da akhoi pamjade ba akhoi di nungsi chana na pulap leimina badu pame ba 2023 May 6 ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯁꯦꯛꯃꯥꯏ ꯂꯥꯟꯕ ꯉꯝꯗꯕ ꯆꯨꯔꯆꯥꯟꯄꯨꯔ ꯍꯦꯟꯖꯟꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯑꯀꯣꯏꯕꯁꯤꯗ ꯇꯝꯄꯥꯛꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯋꯦ ꯃꯄꯨꯡ ꯐꯥꯅ ꯆꯠꯄ ꯉꯝꯗꯕꯒꯤ ꯑꯋꯥꯕꯗꯨꯗꯤ ꯆꯍꯤꯁꯤ 3-4 ꯁꯨꯖꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯅ ꯋꯥꯔꯦ ꯍꯥꯏꯔꯤꯕꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯤ ꯚꯤꯛꯇꯤꯝ ꯀꯥꯔꯗ ꯄꯥꯏꯔꯒ ꯂꯩꯔꯤꯕ꯭ꯔꯥ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯔꯛꯑꯦ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯗꯤ ꯂꯩꯉꯥꯛꯅ ꯎꯕꯤꯕ ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯗꯨꯗꯤ ꯈꯪꯕ ꯑꯗꯨꯒ ꯖꯁꯇꯤꯁ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯏꯪꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯧꯂꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯣꯟꯖꯟ ꯏꯆꯦꯜ ꯅ꯭ꯌꯨꯁ ꯅꯦꯋꯥ ꯀꯥꯟꯇꯣ ꯁꯥꯕꯜ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯤꯄꯨꯔ